Sports Association LSA na SILLAGA thasi kontramatoi PHAOBA CHAYOL ama CHUPNA CHAT-THAGDABA taramatoi Suba Lilong Sports Week Ngasi Dagi Lilong Ushoipokpi Da Leiba Lilong HAOREIBI College Ground Houdokhre Sports Week adu karigidamak pangthoklibano habigi matangda LSA gi General Secretary Administration MD Ayuf Ali alias Sanatomba Lilong gi haurakliba Naharol Singmayai Kaba Chinja Kamadi Drug Tagi Laptop Naba Pandamda Lilong Apunbagi Oiba Sports Week asi pangthokpani haba wafam thamki Ngasi Sports Week Houdokhpagi numita Team Kunmarina knockout basis da sanagadaba 9A side football gi ahanba match MYC B Lilong Jingkham Makha amadi LCIC Lilong Mairen Kun anina sanaki match aduda LCIC na MYC B bugol ahum amada maitiba biki